Madam Roy Pau. Assam Rifles the Piba Maning Maka Tamba Power order adu Home Ministry na withdraw to Kre. Makoi Power adu Myanmar Yimlo Nariba border district Kakta Janaragani Heidi. Amadi water supply ki substandard oiba pipe supply tawri haina ISTV News na sandok kraba matungda Chief Minister na Jennifer Singh action logani hai kre. Kurumjari ISTV pau mieng tabiri basamutaram nokjari hauji mapungi pau Assam Rifles the Piba Maning Maka Tamba Power ki order adu Home Ministry na withdraw to kre. Makoi the Pikiba Power adu Myanmar ga Yumlo Nariba border district Kakta Chanaragani Haina telephone da wari sanabada Ministry gi Maike dagi Kangalakle Haina Chief Minister and Bire Nangasi Assembly the Fundu Kre. Miam na Madugi Damakta Pakatpa Madi Tangdu Lekta daba Tobiganu Haike. Hairu bodo mado koi cabinet evidence thame madu guma karim da makha chathar roy haidana Home Ministry dagi koi telephonically inform tawra khara madum khada mayam da house ki khudang da Manipur ki praja mayam da mi pai ba thagat pa dum bodo leitana wai nai sengtok chabine dum Ngasi pangthokiba taramatoi suba Manipur Legislative ki taret suba budget session gi humni sanba numit ki assembly mifam ngasi ayu pung taramatoi tabadagi hoduna tongan ba hiram kaya da khana nainabaga loinana department kharagi lupa crore kaya gi senfam yetnaba yaudana pass tawkre PSED da Jintal India Limited Koba Kolkata da based Toba company amana substandard oiba pipe supply tawre haina ISTV News na ngarang exclusive oina sandokiba pau adu Chief Minister na hakchin na lobag loinana thabak adu da chenaba maraleba singi mathakta chap chaba action logani haina ISTV News na hangba wahangi paukum da Chief Minister na fongdo kre ay ngarang madu true media ay khangjere adu sugum basi koi tolerate tawroy general company wagera whoever Madu proper investigation tawgani NIT shangani aduga even it will be the case will be handed over to the vigilance whoever involved jindal wagera my black days tawbudana tana akhoi gi hanagi chap chaba poto standard do madu amohna koi supply to hono bihanna tawgani Armed Forces Special Powers Act repeal tawgadabani haina Manipur da so human right activist yauna miyamna khongjang sangshlinge cherakta Manipur yauna awang nongpok lamdam gi state manga da Ministry of Home Affairs na Assam Rifles ta nauna ahenba pangal pirakliba asina Manipur da kari ohelakpa yabage amadi hauzik mashina miyam da tangdu leita da phibam ama lagliba siki matang da lengak na kari thorang lokhatle haina ISTV News na hangba wahangi paukhum da ngaseyuk assembly mifam pangthok tringai da Chief Minister and Birena lengak ki phirep khangan bagal loinana security review pangthokani amadi hanagumna micham miyam sab chana ngak senbagi thabak chathagani haike handa Kashmir da thoiba thokdok tuga mari leinana male Madugi section thorang ekoi da state government da hana haira palekre Kashmir gi similar thokdok to northeast ki some part khar da su moi intelligence source ta adugumba lei haibagi pauksi akoi da pirak ko lei adugi matungina koi government su hana already koi section thorang khar lokha krabani adubu sumna law and order in an koi gi nation ji go security measures to boyani aduna it will nothing to do with the innocent peoples adugi mari ka sule ro adugi na mai thamsage Mahatma Gandhi gi chama yankairak suba mapok kumon thorom gamari leinana hokiba tang mari dagi Delhi gi Rajghat gi lamtharak khiba car rally ngasi Chief Minister and Biren na Myanmar gi Yangon gi damak chingmairong da leiba classic grande dagi amuk lamthakre Bisnupur district ki manung da leiba masak khanglaba national amadi state ki political party singi oiba mifam ama DC Bisnupur gi conference hall da Nambol gi SDO CS Bobona preside tawduna mifam pangthukre Voter verification and information program gi maram da kupna khana naina ke mifam adu da Bisnupur gi SDO ke Lalit Hambigai Bisnupur gi BDO L Manikanta Singh Bisnupur gi AC to DC Lindani Ngombam amadi political party kaya gi myoy sing amadi election returning officer sing su sarukya ke Amanba pausena pencil amadi kalam saduna puthokpagi thabak chathari bi kaisam ongbi ngangom Mona Lisa da
Monalisada Startup Program gi Makada Sentang Pibadagi Mesinna Mahaki Potoxing Adu Sananaba Chanu Associate Workset Ngasi Kairang Mamang Lekaida Minister Giloina Bi Nong Tongbam Ongbi Hiai Nuna Hangdokre Monalisana Paumis in the Fongdo Kibada Naha Singna Masana Masabu Tabak Pizaduna Tauge Kanba Hiram Ama Mang the Taduna Junction Naba Honabada Tengbang Naba Lady Basingi Kudong Saba Lahong Naba Honabatangai for the Haike. तौगेना को खल्लगदी तौगी थबक सिदा इन्वेस्टमेंट से कंपलसरी दुम चंगे अखोय छु सिकी आदि पैसा से यामने लैरगा तौगी बनी नते अदुबु लाइबक फदना स्टार्टअप मणिपुर दा सेलेक्ट तौबिरागा समायना अचोबा इन्वेस्टमेंट अमा तौबसे सिसु खोयदा दुम कानब पीरी अदुगा हौगलगली बना हारोन सिंगना एंटरप्रेन्योर अमा ओइगे हाइतारगदी लिंक अप से स्टार्टअप मणिपुर गुम्बा स्टार्टअप इंडिया स्टैंड अप इंडिया का लिंक लाइनरगदी अखोयदी याम चावना मतेंग फंगे इन्वेस्टमेंट की मतंगदा हियाइनुना हौरगलिबा नहारोल सिंगना लेंगा की थबक खक्ता तानाबदा फंगद्रगा निंगबा कायना लेबगी महुत्ता इसाने साबु थबक पिजनबा इहौदा संगसिनदुना साखुतबा खुनाय अमा ओहेननबा होनमिनसे हाइके मान होना जमाना सरकारी थबक आतना थबक नते हादना मान होना जरगा सिगी ngasi माना पेंशन साबगी पुथोरेसे कोई यामना थौगत निगाइनि अदुगा लोइनाना मा मसा मतोंदगी सुनतना लेकाइसे लेबा मी ayam mi khasro dum thabak pi dori bene duna akoi sarkar gi mai kai dengi su anga ma mateng ma gi pa ga man tawri ba thabak se khoi thogat minase ma gi su mangol lo mai pa ko oisno Tha taret hena pithoktana leiriba employees singi tolo pitho haiduna Imphal Municipal Council Employees Union na sangshilak pathabak lepagi khongjang isarukam oina ngase IMC office mamangda wakan mifam chatakre wakan mifam aduga mari lainana union gi general secretary thodam sobitana tolo pibang amdrabadi IMC na lawramba hanagi taxing amuk lawduna hingjanaba honaragani haike Octoy gi tek se akhoi di lul lai gre lawra ra hayeng de gi lawra ge sa yum khal le saka da sum ta na lai ga ni jara ga sum cha ba khoi gi bikhari gi type se oning dre cha ni ai thak ai le to pungkham ni na akhoi gi municipality se akhoi gi tolop se pi ba ngam dra ba ni na thambi dra su ya le akhoi gi bu nungsi bi ba masa ma su bu nungsi bi ngam ba administrator apa ba yang la wa manipur government gi pot ama gak pa me tai si de akhoi karim ta pam de ha ba de akhoi tolop thani pan phang dra ba ni na awa ba khange Bangladesh ta khundariba Manipuri singe khol singna punsinduna semba United Manipur Organization na sinduna Manipuri Cultural Evening Manipuri Festival gi thoram ama pangthokre Bangladesh ki Maulubi Bazar gi Sutoda Maizuri da pangthokiba thoram aduda Bangladesh ta khundariba Manipuri khul manga gi miyoi singna sarukya khe thorom gi sarukam oina Dr. Lai Mayum Subhadra gi kangbu gi oiba nat ki jagoi isai pangthokhe Manipuri culture bo miyam da hena khangana na ba pandam da khongchat ama su chatke Bisnupur gi manung chana laiba Charen Mangjil dagi Laishram Ongbi Thoibi chahi nifu amadi mahaki chahi 13 suraba machanupa Laishram Basantagi anaba Housing Jennings Hospital da Manipur lenga kamadi Jennings Authority na I Ward ta layang bagi thabak chathare makoi ani da D grade kanglai pa kauba WhatsApp group ki member singna cell gi mateng pangkhre Jennings ki ART gi nodal officer Dr. Lokeshona mama macha ani asigi damakta hospital amadi lenga ki maikai dagi hona ba yaba hona gani haike Jennings ki medical superintendent N Ranbir na anaba ani asi media gi khutang dagi khanglakibane makoi ani mamit udre mama asidi wangang ba thokta batanatana na ta da bagi problem amasu leide handicap ki certificate saduna CMIST amadi Ayushman Bharat ki card semlaba matungda layeng bagi thabak chathare makoi gi test kaya tawgadaba watpana makoi gi anaba gi maramda chapsana haibangamdri haike Akoina Honaraga, Akoyamna Nungaiti, Akoina Han Salu, Numito, Akoina Leremi, him to Yam Nungaiti, Akoyi, Honorable Semnesu, Kodaka Salu, Lokalu, and Haina, Akoy Zalaga Kotarubani. Sumba Jerema, Akoy, Honorable Semnesu, Akoy Hodopiratana, Sumba Yamna, Kudong Sada, Mika, Koila Kolaga. Akoina Sumana lying Bangam Jabase, Akoy Yamna, Akoyi, Yamna Nungajaba Haitare, Dr. Mayam Sunungajaba. Khoigi work culture lomi singna tamduna makhoigi division of labor lomi singda su mathautai haina Central Agricultural University gi vice chancellor Professor M Premjit na nimitare ni chupna chathaba scientific method of beekeeping for
doubling farmers income haiba training program hawdokpagi thoramda haikre ukrul amadi kamjong district gi lakpa farmers singna saruk yaba training program hawdokpagi thoram aduda kawgi tongan ba thopuri ba mi kyana saruk yake premjitna makha taraduna khoi loibasi araiba nate lam asida phajana thabak tawrabadi business ama oiba yabata natana farmers singna double income lakpa ngamgani haike masana thabak pibada natana atopasu thabak piba ngamba adugumba nasa youth ama ontoksi highly damakane asi training program si tawjari se motivating and attracting youth in agriculture hai matau karam da moi motivate oraga akoi horiba kano singida agriculture da akoi attract tawsi sunnadagi asai nang kasai limon tharaga khou tharaga natraga hangam tharaga hawai tharaga da moi kaya pam deba agrotourism se so ko khurudum bata mapam chabanina ko law and order situation so ji sarkar matam de khar improve tawra banena atom da ko hori banas thron singsi asai attract tawsi Tagel Delaiba Government Polytechnic ki Humbumdoi Suba Foundation Degi Thoram Ngasi Institute Asigi Auditorium the Pangtokre Thoramaduda Technical Education gi Controller Mutum Ibomsa Polytechnic ki Principal RK Nandona Maru Ibame Singwena Sarukya ke Institute Asigi Mairo Singidamak Myoy Kayana Kalakpai Award Sing Yentoke Mutum Ibomsa na Ministry of Human Resource Development ki Makada Laidingaida Polytechnic Asi Manipur da Mapam Nipanda Sanaba Ayabagi Pibadagi Ayaba Pibadagi Haujik Sabagi Tabak Yamna Kana Satare. Semga Sagaliba Sing Mapung Pana, Lushin Bangam Dabana, Session Hobangam Dabani. Infal is Samadi Ukrulna, Kwaidagi Kumang Sakshina, Semgapagi Tabak, Satari, Ministry of Skill Development Ki Makada, Tadarak Percent from State Na Tadorok Tabadagi, Nauna Sariba Polytechnic Sing Ase, Lushinanaba, Honabada Kudung Sadaba, Magnani Haike. Manipur tolong problem sina technical education akoi department sigi mi leje da bahai batare controller haina ama in charge le deputy director ama in charge le staff clerical staff ani le pion mari mangale highly ba staff sing sina di akoi gi highly ba suksa ograba project nipan je paket ba je masi yam wa ba thaba amane masi ke fill up tongna ba akoi na honor ko si sahi ani mapung pharak la appointment ben lei adu lei ada le adu ko handaki aroi ba pusama kanna tawri loina na hang bo oja sing amadi clerical staffs non teaching staff mayam akoi athubu matam da hapse lagani ai ba pawo sema ai thamjage Hauzi atin be amta luxury Northeast Hanbo in the National Housing Bank wholly owned by RBI ki license pangraba Ministry of Finance Department ki Financial Services Government of India na Sarfasi Act 2002 ki makada Financial Institute amo in sakangraba Pradhan Mantri Awas Yojana Housing for All Mission ki makada subsidized loan pi bada mangzil thariba Panthoi Housing Finance Company Limited amadi masigi subsidiary company singi sister yauna punna branch tara humdo yangduk jare miyam financial facilities sing lobi na bading sing jare Panthoi Housing Finance Company Limited and its subsidiary group of companies. Honda car ki mamal February ki tang amati ki hengale adubu sangai Honda da February ki tang tara fawo da booking tobi ki ba customer sing da ariba mamal da car sing yon jagane customer sing ki damakta lupa lising tara mapan ki lupa la kamal sing kun mga fawo ki discount su pijari Honda car sing asi Japan ki multinational company na sabani anoba technology amati safety feature kya yauri Athuba matam da gari airport road ta leiba sangai Honda da lakpiu amasung khudong chaba sing silobiu Manipur ki ahan ba 24/7 lamjing ba capna miyam gi seba da leizari Manipur ki district sing amadi mapal lam sing da chananabagi book tobiu luhong bagi akhanaba discount su pizari contact tobira 1800102759 amadi 8794613154 Jolip 100% natural syrup amasung capsule yu thakpadagi oirakpa awaba chaitheng hakjangi liver soklakpadagi kuchu sengaktaba haksang soktharakpa tumba chaba yaraktaba khong hamba nungaraktaba singbu phanba ngamba amata ngairaba upaidi Jolip syrup amasung capsule diabetes singidamakta Jolip capsule chabiu The Great Wedding Sale by Mobile Furniture.
Welcome to Food Wi-Fi, the fastest food delivery app in Imphal. There's no minimum order that brings the tastiest food in your neighborhood right to your doorstep, so you can order for one or for many. A well-trained delivery team will satisfy your hunger in no time. Download the Food Wi-Fi app now. With the world-class infrastructure with multi-purpose outdoor hall, kid play area, football ground, swimming pool, tennis court, reception and waiting lobby, classroom, science laboratory, computer lab, library, activity room, cafeteria, where your dreams will get wings. UNACO School, Metro. Break matungda mayam utaram nokchare. Makata pauda. Mission Organic Value Chain Development for Northeastern Region Scheme gi makada Manipur Organic Mission Momana Manipur gi chingi mafam singda thariba sing leinanaba Horticulture and Soil Conservation Minister T.S. Shamkumar Yauna haukiba February gi tang marida mapan gi company singa inakiba Memorandum of Understanding adu thabak ta onthokpa hokre ngasi ahanba oina sing metric ton 15 puba hokre Department of Horticulture ga Northeastern Regional Agricultural Marketing Corporation ga inakiba MOU gi matungina ngasidagi ahanba oina sanjen thongda leiba department asigi office mamangdagi puba hoke Neramekna Manipur gi singi potok metric ton lising ama leinanaba suyanake masigi matungina ngasi ahanba oina Churasanpur dagi puthorakpa singi potok farmer dagi kg amada lupa kuntra marida leibani haina Nerameki officer in charge Manipur and Nagaland Mangsataba Imona Fungduke. Horticulture crop sing mahi marong sing adubu handak season sigi procurement tawa hokjabani handaki ahanba procurement ginger asi 30 metric ton logjabani adubu target ti akoi 1000 metric ton ama Manipur dagi lakhonaba honajari ginger sing asi akoi thajari ma bapan thajari ba asi akoi gi India gi mafam kudimakta North India South India amadi Central India da masigi akoi gi Manipur gi puthokchariba horticulture gi makha da leiriba production asibu yohon basigi pandam thamli Salai Holdings Private Limited ki masama oiriba Smart Society na sinduna ngasi sangai thelda leiba Vocational Guide School da free medical amadi health awareness program pangthukre school gi angang amadi akoibada leiba miyam gi free checkup pangthukpaga loinana lemna hidak langtak singsu yenthoke Smart Society gi secretary Narengbam Dhanapatina ayingasa onarakpa matam sida ana ayek yamna thokanba maramna mangjawnana section thorang lokhatnaba awareness kam health camp pangthukpani haike Kogi lairiba locality adagi lairiba school sigi angang sing akogi lairiba akogi laina tina akogi lakadaba akogi hakjang koina ena yek myam dagi ngakthokna ba koina men oina tawjabani hanba program oina akogi ngasi program asi koina Smart Society na mamangda koina satharakpa program singi saru amoina ngasi gi program asi ju health camp asi jo koina pangthokjabani aduna health program asi da koina sangaitel area asi da laibiriba locality gi sininauk sing amadi school sigi lairiba satra satri sing Yauraga ngasagi akogi lairiba sangaitel gi akogi secretary amadi akogi laibiriba doctor ahum amadi akogi nurse manga yauna akogi health camp asida akoina mateng pangbiduna akogi program asi akoina sathajabani Crispa Healthcare and Consultancy Private Limited Singjamai Chingamakha amadi Khoirenta Khuman Youth Club ka puna khusamnaduna Khoirenta Khuman JV School da health camp ama pangthokre Crispa Healthcare and Consultancy Private Limited ke proprietor Dr. Santana Luchingba Medical Team aduna mi chamayang khairom layengbaga loinana hidak langtak kharasu yenthoke Amaromda Bisnupur Kha Government Junior High School da Ngaikong Kuno Army Battalion Ward Development Committee Bisnupur amadi Human Rights Activist na sinduna ngasi nomagi oiba lemna layengbagi kem ama pangthokre kem aduda mioi chamayang khairom layengbaga loinana hidak langtak singsu yenthoke Game aduda Major Rajan Human Rights Activist Mina Daina Thausu Sarugyake Khangabo Kendragi Manungchan ba Bangsi Budon dagi Kiam Khongnang Khong Phawba kilometer mangarom sangba Intervillage Road ki phibam nga CPM GSY Thobal Division gi Executive Engineer Thiam Samungo amadi BJP Manipur Pradesh ki Hanagi Vice President Jadumani amadi Special Contractor M Jotindro na chatuni yengsinkre Jadumani na Department ki maikei dagi lagliba Mars tha manung phawbada lambi asi semjin gani haibagi thajaba pire phongdoke Samuga koi contractor ko yengsinraga Mars Pog Manung the Tabak Silis Nebra Togneda Hybrid Maikei Sutabaxia told them the Miangi Mars Tasi Manga
ꯂꯝꯕꯦꯜ ꯁꯦꯝꯃꯒ ꯃꯌꯥꯝꯗ ꯈꯨꯠꯁꯤꯟꯅꯕꯤꯅꯕ ꯑꯩꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯄꯤꯜ ꯇꯧꯖꯩ Bengalurugi JP Nagarda Pangthokliba Nupa amasung Nupigi Humpumari Suba Senior National Ball Badminton Championship ta Manipurgi Nupagi teamna Jammu and Kashmir bu kuntra manga kunithoi kuntra manga kuntareta maithiba pikre Manipurgi Nupigi teamna UP bu kuntra manga kuntaret amadi kuntra manga kunipanda maithiba pikre Hojek maroiba pau amuk Assam Rifles ta piba maning makha tamba power gi order adu Home Ministry na withdraw tawkre makhoi gi power adu Myanmar gi yumlo nariba border district khakta da chanaragani hairi amadi water supply gi substandard oiba pipe supply tawre haina ISTV news da sadok thaba matungda Chief Minister na Chenaba Singh action logani haikre hauji phabu goina di ISTV na bizaba pa matang solution jare miyeng tabiri ba singba mukahanna